mayambo ahan bada Shakeela Yumnam na khoiramjari husband wife ki marakta marai taunaba maram irai leitabida khana chainaba thokpa maram thijaluragana mabani gi marakta di saunaba khonaba leitaba atopa third person amagi habadi khuraki ina lai sabagumba sumaina thokpa adagi family da problem se maram irai leitabida khana saunaba sigumba si adum tatana thokpa adagi mapan cha thokpada akoi isada protection kamaina tawgani family puraga travel tawba matanda protection kamaina tawgani husband and wife atopa mafamda thabak ingkhangi chathokpa matamda kamaina protection tawgani adagi new moon full moon lakpa matamda koi gi emotion se balance tawba tawdaba si mayam sidagi kamaina protect tawni haibadu matangda ai ngasi gi video se thamjage ngasi gi video sida aina powerful oiraba crystal khara haijage protection gi crystal ngaktani mayam na toina hangnaba protection gi crystal mayam ama lai karamba crystal no aiga chana doshi karamba crystal aina sigadage na mayam na toina hangbirakpado ngasi gi video si loiba faw yengbiu aduga video sidagi soidana khangbiragani adomna karamba crystal adomda chanai haibado han bada ai crystal amage haijar ke mayamna tatana toina haiba mihu changba hairaga mayamna haina basi mihu changba sidai mayam loinki nei ko habadi mina aidi fataba ngangchalakpa adagi chindung inba fataba wa hanjin hairaga chindung inba adagi mina yengchalakpa sigumba se tatana family kudingda natraga isa da su loina thokna ri bangakani sidagi kamaina protection tawni habada han bada aina crystal ama thamjage adude black tourmaline yamna powerful oiraba crystal ni crystal asina akoibu negative energy khuding maktagi ngakthokani mi atopana akoida fatanaba khanba chimban thongdana afaba saraga manungda fataba pukchen chenba su mayam am lai akoina amta urude adubu crystal sina akoibu aduki matik fajana protect tawbigani aduga crystal se akoina any form da sibiba yai bracelet oina sibiraga su yai aduga adomna tambal oina paibiraga su yai aduga khudop oina sibiraga su kashu akaiba laite right hand da sibigadabani khudop oina siraga su bracelet oina siraga su natraga adomgi atomge relatives oigera natraga yumlong kaironaba neighbors oigera kai oigera habadi ama hekta oiba yai akoigi mapan thongda afaba saraga manungdana fataba tawba mihu mayam ama chenbado adudagi ngakthoknabagi damakta adomgi entry da haibadi thonggi thongjinda manunglom thangbada yanbiyo sigi tourmaline aduga selenite ka punba hanging se yanbiragasu adomna kanaba aduki matik phangani aduga black tourmaline sina moisi protection gi crystal nina protection aduki matik akoigi protection si nungtigi mihu changba adagi sigumba si yamna kanbanina madi cleansing toina tawba mathau tai amasung charging toina tawba mathau tai aigi oina yaragadi nungtigi cleansing charging tawbiyu aduga kaigumba nungtigi tawbase khudongchade hairagasu hapta amada cleansing hapta amada amukti soidana tawbiyu aduga charging di yaragadi nungtigi charge tawbiyu full moon natraga new moon ngaibiragadi aduki matik sangaba gap laitare aduna black tourmaline sidi madi negative energy absorb tawba yamna thui akoibu protect tawnabai damakta ma theknaba negative energy khuding si mana absorb tawdoine aduna ma se cleanse tawba charge tawba si yamna mathau tai aduga ani subada aina paikachariba crystal asi ahan bagi crystal siga yengba matamda di masak se adum managani ko adubu crystal ani asi aduki matik khetnai crystal asi gi mamingna black obsidian kawi asina karamba matamda sizinagani haiba matamda akoina negative energy si ko mapandai khakda changakani haibagi walaite isada su negative thoughts mayam ama lai lakpa yawe self confidence laitaba negative energy mayam past trauma mayam amadagi akoigi wakhan thokpa ngamdaba heal tawba ngamdaba manungda fumdalaga leiba hanadagi thabak ama chawkha thawangi ama pangthoke haiba matamda khong thangdokpa ingam ngamdaba sigumba manungdagi thoksarakpa akoigi negativity mayamse sidagi heal tawnabagi damakta akoina black obsidian se sise sijinabiyo si aduki matik powerful oiraba adugumba crystal makhan namani aduga ahum subada aina paikachariba crystal asidi aduki matik powerful oiraba aina su yamna pamjaba selenite ni selenite crystal asidi charge tawbagi mathau su tade kaino ma maksi charger ama oibata natana magi anakpada lairiba crystal singsu mana charge tawe aduga magi akoibada lairiba
ꯃꯐꯝꯁꯤꯡꯗ ꯃꯥꯅ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤꯁꯦ ꯆꯪꯍꯟꯗꯦ ꯃꯥꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯒ ꯊꯝꯃꯦ ꯈ꯭ꯔꯤꯁꯇꯦꯜ ꯑꯁꯤꯅ ꯑꯗꯨꯒ ꯁꯦꯂꯦꯅꯥꯏꯠ ꯈ꯭ꯔꯤꯁꯇꯦꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯁꯤ ꯕ꯭ꯔꯦꯁꯂꯦꯠꯀꯤ ꯐꯣꯝꯗꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯇꯝꯕꯜ ꯑꯣꯏꯅꯁꯨ ꯂꯥꯛꯏꯀꯣ ꯑꯗꯨꯕꯨ ꯇꯧꯕꯗꯕꯨ ꯁꯤ ꯏꯁꯤꯡꯒꯗꯤ ꯃꯥꯒ ꯄꯨꯟꯕꯁꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯅ ꯌꯥꯝꯅꯁꯨ ꯍꯥꯏꯗꯤ ꯀꯥꯏꯒꯜꯂꯤ ꯑꯩꯈꯣꯏꯅ ꯁꯤꯕ ꯃꯇꯝꯗ ꯕ꯭ꯔꯦꯁꯂꯦꯠ ꯑꯣꯏꯅꯁꯨ ꯂꯥꯛꯏ ꯇꯧꯕꯗꯕꯨ ꯃꯥ ꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯏꯁꯤꯡ ꯆꯣꯠꯄꯤꯗꯕ ꯁꯤꯒꯨꯝꯕ ꯀꯤꯌꯔ ꯌꯥꯝ ꯂꯧꯔꯒ ꯁꯤꯕꯤꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯐꯨꯜ ꯃꯨꯟ ꯅ꯭ꯌꯨ ꯃꯨꯟꯗꯁꯨ एनर्जी बैलेंस तब सेलेनाइट प्लेट असी मनाक्ता फंबीरगा मेडिटेट तौबीबा तारगदी सोइदना कानबा फंगनी अदुगा अइना मथंगदा पाइखतचरिबा क्रिस्टल असिना अइना सिदा सिजिरिबा मयामना एविल आई हायरगसु खंगनबा सुलेमानी हकी सिना अखोइना आंगांगसिंगदसु मिहु चंगे हिंसाबी चंगे आंगांगसि कप्पदगी सुंफा फत्रे अदुगा आंगांगसि खोइरांग खुइसाउनरगा अदुम लेरे प्रोटेक्शन की मथौ ताएगा हाइबा मतमदा सुलेमानी हकीकसे थिरई अदुगा मसिना आंगांगसिंगदा नतना अखोइदसु यिन एंड यान एनर्जी बैलेंस तौबदा हाइबदि मास्कुलिन फेमिनिन एनर्जी से बैलेंस तौदबा तारगदि अखोइसे इमोशनली करिमता कनो तौबा ngamde amuk sauningba amuk kano tauba haidi एनर्जी से फजना बैलेंस तौरगा लेबा ngamdabadagi सिगुम्बा सिदसु सुलेमानी हकीक्सिना बैलेंस तौहनबदा मतेंग पांगे अदुगा अखोइ जॉइंट पेन गुम्बा लेबा से सिदसु अदुकी मतिक सिना कानाबा पी अदुगा स्किन प्रॉब्लम लेबसिंगदसु अदुकी मतिक सुलेमानी हकीक असिना कानाबा पी अदुना क्रिस्टल असे अदोमना सिजिनाबदा सोइदना अदोमदा कानाबा मयाम अम फंगनी अदुगा सुलेमानी हकीक असे अदोमगे राइट हैंड सिबिगदबने मसिसे हाइरगा ngasigidamaktadi वीडियो असे मतंग असिदा लोइसनजरगे अदुगा कमेंट अदोमना सोइदना पिबिरमु अदोमदा करम्बा क्रिस्टल प्रोटेक्शन की मथौ ताबगे हाइबदो अदुसु मखा ताना हाइबिरमु अदुगा मथंगदा करम्बा क्रिस्टल की मतंगदा अदोमना हाइदी अइंगोंदा वीडियो असे सेमनिंगबगे हाइबदो अदुसु कमेंट दा सोइदना हाइबियु मसि स्टे पॉजिटिव कीप साइनिंग